Health Minister na tha ase ki lakliba tarik kun ga taretage antiretroviral therapy ART gi hidak phangdaba ki awatpa leihallaroi haina thajaba pirakhre Imphal East Network of Positive People na changsilamba khongjang hangdokhre hiramasiga mari lenana nongmaibungda leiba IENNP gi office mamangda ngase pangthokpa paumi singa unaba amada IENNP gi General Secretary Kangabam Anandina phongdokhibada numit humni gi mamangdagi hauduna hiramasigi matangda khongjang changsinduna lakhibani Adum oinamak ART gi hidak phangdabaki mayokta changsingiba khongjang adubu tabiraduna Health Minister na thasigi tangkun gataretagi hidak watpagi wathok leihallaroi mahausagum chang naina hidak piragani haina ngarang thajaba pirakhibani Minister na thajaba pirakpagi tungina changsilamba khongjang adu handokpani Masida karigumba Minister na piriba thajaba ase thabak oina onthoraktrabade makhatana khongjang sing changsinkigani haiki Amaromda ngarang Minister na thajaba pirakpadagi tungina thasigi Tangkun gataruk fauba Center Singdagi Sizinanaba ART gi hidak bottle chamaga kuntra MSCS Partner Forum na pirak palaire Masina tangkun gataruk faubadi sizinaragani amade pediatrics ki hidak sing adult ki oina piraklabadi lobigano adult ki hidak pirakadabani piraktrabadi pau faubira uhaiba wafam sing thamlakki ART Center da piri hidak se pediatric ki angang adult da piri se Kayumba pirak patagadi lobby ganu ako HIV/AIDS soal ba hidak lobo lakli ba ay marong pangsing na lobby ganu ajuti adal hidak tamak lobby gadabani aduga kano tang kun gataruk se sibokta hidak masin bisit lobra gasu tang kun tare tagini pasana pigini habagi thajaba pibi rai basi ona taina bada amuk hidak se phangdabagi awat pa leira targadi apana ngasi hanthok chari ba khongjang ase pakhata na dum chatha jagini